ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯪꯐꯝꯗ ꯐꯨꯝꯂꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕꯗ ꯃꯤꯍꯥꯠꯄ ꯑꯅꯤ ꯐꯥꯔꯦ꯫ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯅ ꯐꯪꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯙꯔꯃꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈ꯭ꯔꯦ꯫ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯁꯤ ꯑꯗꯨ ꯂꯥꯎꯊꯣꯛꯅꯔꯒ ꯍꯥꯠꯄ ꯃꯤꯁꯤꯅꯤ ꯈꯪꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯒꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯑꯣꯛꯇꯣꯕꯔ 10ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯝꯖꯥꯎꯕꯦꯡ ꯁꯦꯃꯦꯇ꯭ꯔꯤꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡ ꯃꯣꯡꯐꯝꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯦꯝ ꯒꯧꯁꯥꯂꯥꯜ ꯑꯇꯣꯞꯄ ꯃꯤꯡ ꯑꯦꯝ ꯂꯥꯜꯆꯧ ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯆꯍꯤ ꯑꯁꯤꯒꯤ ꯑꯥꯒꯁꯠ 19 ꯑꯃꯁꯨꯡ 13ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯍꯥꯠ ꯁꯦꯃꯦꯇ꯭ꯔꯤ ꯃꯅꯥꯛꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯕꯣꯂꯦꯔꯣ ꯀꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯐꯪꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯅ ꯆꯤꯡꯅꯕ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯣꯟ ꯆꯟꯈꯤꯕꯅꯤ꯫ ꯑꯗꯨꯃꯛ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤꯕ ꯑꯦꯝ ꯒꯧꯁꯥꯂꯥꯜ ꯑꯇꯣꯞꯄ ꯃꯤꯡ ꯑꯦꯝ ꯂꯥꯜꯖꯧꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯁꯣꯛꯄꯒꯤ ꯗꯥꯛꯐꯝ ꯂꯩꯔꯝꯕꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯖꯧ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯤꯡꯍꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯄꯨꯂꯤꯁꯅ ꯍꯤꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯇꯦꯂꯤꯐꯣꯟꯒꯤ ꯀꯣꯜ ꯗꯤꯇꯦꯜ ꯔꯦꯀꯣꯔꯗꯁꯤꯡ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯁꯤꯡꯍꯥꯠ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯗꯦꯟꯋꯥꯡ ꯄꯦꯂꯦꯁꯇꯒꯤ ꯆꯤꯜꯂꯨꯡꯊꯥꯡ ꯆꯍꯤ 19 ꯐꯥꯒꯠꯂꯕ ꯇꯨꯡꯗ ꯋꯥꯍꯪ ꯄꯥꯎ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯒꯅ ꯃꯤꯍꯥꯠ ꯑꯗꯨ ꯆꯠꯊꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯑꯥꯔꯇꯤꯀꯜ ꯑꯃꯗ ꯂꯩꯉꯥꯛꯀꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯁꯤꯡꯒꯤ ꯐꯜ ꯀꯨꯏꯅ ꯅꯝꯁꯤꯟꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯏꯕꯤꯔꯛꯄ ꯃꯥꯏꯕꯝ ꯁꯣꯃꯦꯟ ꯁꯤꯡ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯍꯥꯔꯣꯜ ꯀꯌꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯅꯔꯛꯄ IRB ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯀꯤ ꯐꯜ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯜꯂꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯁꯦꯂꯦꯛꯁꯟ ꯂꯤꯁꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯜꯂꯛꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯅꯤꯡꯗꯣꯟ ꯄꯣꯝꯗꯨꯅ ꯑꯁꯥ ꯀꯌꯥ ꯀꯥꯏꯅꯈꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯀꯤ ꯐꯜ ꯃꯇꯝ ꯀꯨꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯈꯤꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯟꯁꯟ ꯂꯩꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯐꯜ ꯉꯥꯏꯅꯔꯤꯉꯩꯗ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯅ ꯑꯁꯥ ꯆꯥꯎꯅ ꯇꯧꯔꯨꯕꯗꯒꯤ ꯑꯇꯣꯞꯄ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛꯁꯤꯡꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯍꯧꯗꯕꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯃꯥꯡꯍꯟꯈꯤꯕ ꯅꯍꯥꯔꯣꯜ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯂꯝꯖꯦꯟ ꯇꯥꯟꯅꯕꯗ ꯑꯊꯣꯏ ꯑꯍꯦꯟ ꯉꯝꯕ ꯉꯝꯗꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯒꯅꯤ, ꯂꯩꯐꯝ ꯊꯣꯛꯄꯅꯤ꯫ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯀꯤ ꯐꯜ ꯂꯥꯎꯊꯣꯔꯛꯄꯗ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯅꯥꯗꯁꯨ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦ, ꯑꯗꯨꯕꯨ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯗ ꯃꯇꯝ ꯀꯨꯏꯅ ꯂꯧꯕ ꯑꯁꯤꯃꯗꯤ ꯀꯅꯥꯅꯁꯨ ꯐꯩ ꯍꯥꯏꯅꯤꯡꯂꯣꯏ꯫ ꯃꯔꯝꯗꯤ ꯃꯁꯤꯅ ꯅꯍꯥ ꯀꯌꯥꯗ ꯀꯦꯔꯤꯌꯔ ꯃꯠꯄꯒꯨꯝ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯂꯩꯉꯥꯛꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯄꯤꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯁꯤꯒꯤ ꯑꯏꯕꯒꯤ ꯆꯥꯡꯌꯦꯡ ꯃꯤꯑꯣꯏ ꯀꯌꯥ ꯄꯥꯁ ꯇꯧꯈꯤꯕꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯐꯥꯏꯅꯦꯜ ꯔꯤꯖꯜꯠ ꯍꯥꯞꯄ ꯍꯥꯏꯕꯁꯤꯁꯨ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯐꯦꯜ ꯑꯣꯏꯔꯕꯁꯤꯡꯒꯤꯁꯨ ꯑꯇꯣꯞꯄ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯖꯅꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯇꯥꯟꯅꯕꯗ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯕ ꯇꯧꯗꯅ ꯃꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁꯇ ꯃꯇꯝ ꯀꯨꯏꯅ ꯂꯧꯔꯤꯕ ꯃꯈꯩ ꯃꯁꯤꯗ ꯍꯦꯟꯅ ꯃꯣꯠꯁꯤꯟꯅꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯟꯕꯗ ꯅꯠꯇꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯦꯟꯅ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯤ꯫ ꯌꯥꯔꯤꯕ ꯃꯈꯩ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯈꯨꯗꯤꯡꯃꯛꯀꯤ ꯐꯜ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯍꯟꯗꯨꯅ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ꯫ ꯍꯧꯖꯤꯛ ꯂꯩꯉꯥꯛꯀꯤ ꯍꯥꯏꯗꯣꯛꯇꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯀꯌꯥꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯁꯨ ꯑꯊꯨꯕꯗ ꯍꯥꯏꯗꯣꯛꯇꯨꯅ ꯅꯍꯥꯔꯣꯜ ꯀꯌꯥꯒꯤ ꯂꯥꯡꯇꯛꯅꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯂꯩꯉꯥꯛꯀꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯋꯥꯔꯧꯗꯅꯕ ꯑꯃꯗꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯨ ꯋꯥꯍꯧꯗꯅꯕ ꯂꯩꯉꯥꯛꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯔ ꯃꯃꯤꯡ ꯄꯜꯂꯕꯗ एजुकेशन होम अमसुंग हेल्थ के स्टाफ से माइंसिंदबदी यादबदीना लौननबगीदमक एडवर्टाइजमेंट थोपा होग्रे मसिदा लैलैसु अहिरब केहना सोइदना मियंग थामनरमगनी लारिग हिबा मिगी मसिंगसु नोंगमा नोंमगी हेंगलकपना कंपटीशन की चांगसु नोंगमा नोंमगी हेंगलकले थबक फंगदबा मिगी मसिंग यामखलकपा न थबक अमा लौबदा एफ्रिकन मसिंग हेंगलकपा असिगी खुदोंगचाबसु मियोय खराना लौरे नारोंदगी थबक हापना करप्शन की चांगसु हेंगलकपनी हाइबदा लालोइद्रा खंजै रिक्रूटमेंट सिंह असिद लुपा खौजाउ लौसिनबा अमदि पिसिनबगी थबक तौरकनी हाना मियोय खराना निंफों गांगनरे करिगुंबा मसिना चुमदुना करप्शन बो योखतुना थमलबदी तुंगी मिरोलना होनानिंगबगी चांग हंथरकनी लाई यामना फादुना मखा तमथबगी मोहदा सर्टिफिकेट खतमक पाइदुना अरानबा लंबिदा पैसा तांदुना मदुदगी फंगलकपा पैसा थबक लेबना फै हाना खनखिबसु यारे लेबाकी मपी मपा ओइरिबसिना करप्शन तौरोय हाबगी मोहदा अखोय ट्रांसपेरेंट लेना मेरिट यंगलगा रिक्रूटमेंट सिंह पांगथोक खी हाइना वसक पंगमना बहोनाबियो इरलना चिंगबु वांगना पैरबसु आईआईगी जेनरेशन अदुबा अफवा माइकैदा सेमलंबा ngamdrabade मदुगी कानबा करिनो म्यामगी मिहुत उमपुमकना चप मानना स्टैंड तौबा ngamlabade सामदा साम नत्रबसु खरा मखदि सेंजा थुमजा हंथनबा ngamगने
Lakadorba recruitment sing asida kaya yamna puksen sing na pangtolakpa haibatuti yangkiba tari. Diesel petrol na singba nasan fuel sing sahi yangkai fana salaroy El Nandakumar. Hausik diesel amandi petrol sin naragam yamna nungai riba sakulak liba si matam khara lairagadi thawgi pothok sing asi loi kragani. Sahi yangkai fana salaroy ahna manifo lenga education SK director El Nandakumar na phangdokre. National Council of Science Museum New Delhi ke miyak makata manifo lenga ke Department of Education SK The Science Unit na sinto na nifo ganito isuba State 11 Student Science Seminar ngasi Basic Science for Sustainable Development Science and Postback Hyperhiram da Palace Compound leba MSFDS hol na pangthokre thormadugi athoiba mithunglen oiduna Nandakumar na phongdokibada US Energy Information Administration na phongba International Energy Outlook matungina Global Crude Oil Liquid Hydrocarbon Biofuel Lisingari yangkai phawbadagi hena chalaroi masidas natna kolabadi national gas sing asisu kuina chalaroi dabagi phibam da leire haige loina hauzik sinariba fossil fuel asi malem ki hoina andaki century asina loiragani madangi century dagi di fossil fuel phangdaroi haire phibam asina sustainable development ke solution asi mairosin purakadabani India asi malem ki oina mairoi khwaidagi leiba laba kamani India की अपन पॉपुलेशन चादा कुंडी माहिरोई ओइरी फ्यूचरसी माहिरोई सिंग थाजब धमले हाइके सेमिनार अदुदा डिस्ट्रिक्ट लेवल की खंगलकलबा माहिरोई तारा मंगना सरुग याखी मखोई की बनुंगदा अहान बबाना मदर्स प्राइड एकाडमी बिष्णुपुर की माहिरोई खोमराम मंगान बमितैना फंगदुना सही असगी नवेंबर हमदा पांगथोगदबा नेशनल लेवल स्टूडेंट साइंस सेमिनार 2022 दा स्टेट एसे रिप्रेजेंट तौदुना सरुग यागनी अनिसुबम Manana Susanpur ki Don Bosco Higher Secondary School ki Mairoi Ras Thaudam na phangkhiba galoinana Consolation Award makoi tara manga makpi ki award sing aduda sel ki mana memento amadi certificate jawre Thaurmado Assistant Director of Education S Belly Besesor Khumbuksam na Thaurmapu oina Assistant Director of Education S Hills Alfred Zamlanlun Khautena Guest of Honor oina sarugya ke High Court na official anida High Order Intrabadi Consequence mayok na naba court karakadabani Manipur Pollution Control Board thabak torukliba uripok tawrangbam laikhai deki tawrangbam nitrogen apokba laikhitraba tithambal ko ba staff man mangonda PB pham thokba promotion sing PB da laire haiduna nga sidagina sahi taraga taruki mamang kumja lisingani tarukta matamadugi Guwahati High Court Imphal Bench da wakat padagi kona wal satharaka April kungamari lisingani taraga ni fund judgment amasung order piraktona mangonda pifam thokba promotion pin na bakhangala khrabaso Tabak don tok dan lerak padagi High Court of Manipur case asida yahwa lenga ki makok thongba official anida akang nabu matam pina duna order thok na ba khangan ki baga loina da karigumba court ke order tabak don thok trabadi consequence mek na bagi da masa masa court lak na ba khan gre High Court of Manipur ki order sing harak Chief Justice Sanjoy Kumar ki bench na pi ki bani mamang tak High Court na pi ki judgment amasung order adusu order adu tabak don thok di aiduna petitioner tawrangbam nitrogen fal tawragiva Contempt case civil number 64 of 2019 laukaladuna Kanaraga order asi pikibane Chief Justice ki bench namhamang thagi taraga mapanta pikibo order amada contempt case asi amogan nagarang October taraga dare lisingani kunitoi the post tona na bakhangan kiba galoidana ngarang pawbagi manung the contempt case asi ki respondent sing oriba officers in the court na mamang thakta pikiba judgment amasung order ki direction sing tabak da onthok na bakhangan kibane Kali kumbon thok tragadi karang case asige respondent sing court lakna na direction pi ki bane Atopa editorial ki kalam amada democracy ki malkot ahom thong maradaba yawrak labra Laibaga sadasan ariba lengak lonsi democracy ni lengak lonsi January kun gataruk lisinga bagasam panyang kai dagi sanarak bane haujuk sanari makhata nasu sanaki gani Maramas na lengak lol makalasi karino karamba lengak lono haibarom da santuk na palutrabaso bifum ting na khang na rabani haiba yare khalle Atau demokrasi hari paling awal segi baru eba part saruk sing na legislature judiciary amasung executive ne. Lengak luan si zat pemalim gilbak sing manung de India na kuat lagi jauh balik bag ni amasung lengak luan segi one talk mayak sing na lehen bat lengak di adara media busu lengak makal asigi mari sob part saruk ni habagi wafam selaire. Atau bahasa property lengak luan asina media gi apak wafida ama pibagi pibam de woitre. Legislature judiciary amasung executive sing mai kai degi hai sabagi wani. Lengak lola segi janglen seru ori pa constitution ta yaupa pan banate akan nabo provision am sem duna hap laga jahon banadre oi media na democracy ki mari soba yumbi amba oi ba oi da bagi wafam
tarai thokraga legak role asigi yumpham constitution da su mayak sena yaujara legislature judiciary amasung executive hariba maruiba khudahum masigi manungda amaga gi marakta understanding lainarabra amaga khutmanarabra habagi wangdi india pompagi oina hangba yaba wang oire thoidok hendokna manipur da di wang asigi japsaba pakum thibagi mathau tare wang se epic bu wang nate achawani adoba pakum pamli bu wang sing gi manungda amok thorak libana khudahum masigi manungda legislature ga judiciary ga gi marak tadi thoidokna higom naba yasal chadaba thong manadaba contract nabagi thodok thoksilaklabasu toina hak thengna adaba judiciary ga executive sing gi marak tadi khutmanadaba amagi thabak amana masa khangdaba judiciary na logi matungi na wel chatharaga pirakpa direction amasung lorokpa warep sing mari leinaba executive sing na thabak to onthok tabagi thodok sing yamna toina thogi ariba thorak anpam thok taba thodok sing asi atuki matik masing langam dana thogi habigi chapsaba khudam sangtam singna housing state pudamaki high court sing amasung makhoi subordinate court sing amasung supreme court ta pandu lariba tongan ba case sing amasung well chathariba case sing asina chapchaba saktam ne Piglupa Manipur given yang lurabasu I Court of Manipur da khakta tana lower court sing da state ki executive sing ka marilena case kya chanan naduna laire case sing asi ki manung dagi dispose toraba case sing kina marilena executive sing na case aduga marilena na pirakpa order sing direction sing thabak to onthokpa yawe aduga bipam thokpa compliance pidabagi contempt of court ki processing lakat pinapa wakana rakpasu kongai ne akanaba case amagi contempt processing lakholaktuna akanaba matam piduna thabak to onthok naraba haraglaba pabuda indabadagi hakteng narabe executive sing court ko kutana masin hangnarapa pawa yawe hariba dawsi amuk anirakki oibo wafam nate yamna jamse laglabane thawunga sidi lengak lol asibo masak thian na bhona badana tana democracy ki sor sadopagi thawdokni madungda thorakantada mari inabasina hakwa thabak sing baigalo Manipur police ki chama kunthra kama thoisuba rising day thoram pang thokre kathil gi akoi pada sakol tongba police person kun thadok lagani se minister Manipur police ki chama kunthra kama thoisuba rising day ki thoram ngasi han Manipur rifles parade ground da pang thokre Tarmadura se minister N Biren Rajya Sabha ki MP Laisem Basana Jauba Council of Ministers sing MLA sing Sub Secretary DGP Amri Civil ki bakok thongpa office sing sarugya ke Tarmadura police ki surveyor amasu se minister na release tauke Manipur police IRB police commando BDF home guard traffic police ki apunba contingent taraga darukna mas pas ki salami se minister na okay ngasi ki Manipur police ki rising day gamar ilena na DGP running trophy for best police station 2022 Bisnupur police station Litan police station Lampen police station amadi DGP running trophy for best battalion na anisuba Manipur rifles na ahanba Mafan suba mahila battalion na anisuba amadi taruk suba battalion Manipur rifles na ahum suba tatuna makoida siya lamadi certificate pito na ikay kumnaki Tarumadu kamari lena na si minister N Biren na wangang latuna hai kathil ki akoy bada sagol tongba police person sing ahan bagi oina kun sinaba hawalagani makoy sing asi illegal oiba thabak amada enpop tahon ba yaroy masina Manipuri poni yaukat na bagi saru kamboy gani Manipur Police Department asi nangasi di drug trafficking da sahuna mai paktuna mihamga police ka ki marakta lainariba marisu yamna fagale discipline ethics angki ba kaya asna thokaning da ba kaya thokiba du ngasi ri laitre Southeast Asia ramaning tamba leibak ama ifa ipu sing thamlam liba asna sagolna asoba thaudang laurake ifa ipu sing thamlang kiba asi ngakpu oina kaithel gi akoibra sagol tongba lanmi sinagadabane highway protection ki manang ta palladuna highway protection ki damakta high technology ki khudong chaba yauraba gari kun kata het thambangam le Manipur police ing the loan tari refund tamna bagi notification thokre police ta leiba mayam masis aula bata amuktang loan ki costing piragade police person sing marakta masen group khaidok tuna warisana badu tok lakani hana supang dokhe nakalam romda pasin geba MSF ki thawmi kun condition amata yauduna athubada thadok adabani thadok trabadi akan bakhongjang sangsil lagani jules Haukiba September ki tang kun gama thoida directorate na order ama thoktana Manipur da leiriba tongan ba college sing ki students union election pang thongna ba khana ke loina da tha asima ki tang kun gani pan da candidate sing ki nomination thasin bagina bet asima ki pung hom do ai ke hariba directorate ki order asi thaboidana kaksin kuno ki election returning officer oiriba tingnam ipom cha sing hariba oja asna kana gumba miyoi khara ga manara ga lona matam helaba phawada candidate khara ki nomination form thajina da honaram ki aduba college adugi mai roisingna Tengna hubudagi hariba simak mai pakide awafam masing asi nungtil MSF ki office da pawgi mipam amada president maipam jules na pangdoki bane
mana makata kibada yapna ngaglibadi asigumba mahiroi singuli singba oige khanna chongthoraglaga masagi mathau khangdaba candidate sing asigi khallaga returning officer na notice amatang kunga mapanda issue tawduna harba nomination paper sing withdraw tawna ba lehuri ba candidate sing tha khangalake asigumba niyam gi wangbada miyu kharaga manaraga lanai ko ipen interest ta tawningbada tawriba si semdok piyo niyam jumna mikal pangtuktun laiki makhatana amuk october gi tang tarukda pangthokpa scrutiny nimita nomination thazin ban nang khitraba candidate sing nomination ausilamduna scrutiny yauna ba thorang torokpada mairoisina yenarakpadagi pangthokpagam dana laike director ki maike degi asakim basing asin niyam chumna mairoising ka tanaraga pangthokna ba haikeba atugi ona tainabada college ki principal amadi returning officer na asumba tawa pamleba candidate sing adudo oina vice pituna election pangthokna ba mu honake Nauna mo October taragom doita notice talk to na directorate ki order wang ba election tawna ba thawang ki hariba asidasu MSF ki daita ki aro na asumba hariba asidasu MSF ki site ki aro na asumba maungda pangthok pina ba madi asumba thidok minasi haina hanna na hajara pau tapi dana magak haigatuna laiki asingamba kaya asidagi koisauna raba mahiroi amadi MSF ki thawmina ngasi ayo angan bada aro amadi principal unan ba hona rubada hanna sinaduna leram laba mahiroi sing amadi haribo ozagi maikum uptanam hairoi sing balana lamjing badana tana college ajibo masagi lekai ni haidar mag hagalibo oza sing asiga mungna bathoke asigumba directorate na pibo order gi wamada nakal lamati gi waiba miyeng yeng dona college asida tawning bada tawriba oza thingam ibumsa sing asi athoba mutamda directorate action lawat kadabani amati thabak tagi lawthok kadabani makajana su college sing tam hairoi sing marakti irang thok tanaba yengsin kadabani loinana aranba pauge tamsindana MSF gi thawmi sing ba security portion sina sa san phoba kam phoba se MSF na akan mamoda kandem dawi amati phajin khiba MSF ki thawmi kun condition amata yahdana thadora kadabane hariba sing asi athuk matam da thabak to onthorak trabadi mairoi sin akan mamoda khongjang changsilakani maduda tholak ba afafatagi daita college asigi principal amadi arhona pugadabani aike makatarakwa atopa pauda Malik Arjun Kharge na AICC gi anoba president oiragane All India Congress Committee ki ningthokapa numit October 13 pangthokaiba party asigi national president khanbagi mikhal gi fal ngasi lauthokiba party asigi senior leader Malik Arjun Kharge na mahaki akan balamba oikiba sasi dagudagi bot masing chawna hientuna mai fakhiba ga loinana AICC gi oina Malik Arjun Kharge na anoba president oiragane Bharat pumbagi oina party asigi president khanbagi bot thadana khibada senior leader Malik Kharge na bot masing lising taret sanipan marfudara taret phangduna mai fakhe Magi nangna na lamba oiba party asigi senior leader Sasi Thakur na bot masing lising amaga sumna humpudra ni thoi phangge haire border samri taraga darung na reject tawge haire AICC gi itihas da bot tha da handuna president khan gi base handaki asin ahan bari mai paklaba senior leader Malik Arjun Kharge na party asigi dama karmi sin magon da bot tha da mai pakhan khibabu apen ba phang dokre mikhala sida manipur gi wenasu karmi yangai ga mari na bot tha da naki Andaki mikhala sida Gandhi family di mikal thengnariba animakta kanagumba animapo phone sokatpagi mami tage de haire NIA na More de Lever AC hotel gi mapu phakre Manipur gi border town More de Lever AC hotel gi mapu eriba miyoi ase ngasi nongtil pung amrom taba matamda NIA gi kangbu amana phakre haire pause ase na More de gi phangba pau gi matung ina di NIA gi kangbu na ngasi nongtil pung amataba matamda More police gi kangbu ga loitana More bazar gi Meitai council More MCM ga thangna leiba AC Sak Hotel asida red sathagi baga loinana hotel asigi mafu S Kumar Kauba Kaksing wali dagi miyo AC phakre loinana faraba miyo AC Imphal da pogre mahakbo kari maram gi damak ta fari bano habagi maram sabsana khangba ngamdri haire nakal marom da lupa crore kunrom gi heroin number 4 ga loinana miyo ani Assam police na phare ngarang hotel Assam gi Karimganj district police na lupa crore kun gi belu ogi da heroin number 4 ga kona na miyo ani phare haire Karimganj district ki manungchanna Assam, Mizoram, Tripura, Tree Junction area drug lalon basing khara sathok sasin tawre habagi akakna pau fangbadagi Assam police ki kangbuna mafam aduda thomjindna frisking checking ki thabak satabada for oiler gari amata tongduna lakpa biyoi mari number 4 sing aduga kona na phagat pangam ki haire bawosna hai me mari atuna gari aduda tongan ba sapon cap samaga marfutra mari da haptuna purakwa punna kg ani makai rom lumba heroin number 4 adu phagat pangam ki bane paraba me ani adu Assam gi Karimganj amadi Hailakandi district tagine daksing adu Mizoram dagi Assam gi ngamkai lansilaktuna puslakpani haire number 4 gram samagani fugani thoigi kodana navi ama phare ngase yuk pung manga minute ni panrom tabu madamda Imphal East District Police Commando amadi Women Police ki kangpuna pompat pangal lairakta number 4 gram
Samagani Fugani to Ronga Konan and the fee of Fare Hari. Farabanapi Adu Hafiz Hata Ita Koldagi Zarina Begum Sahi Kontra Mapuraba MD Mokhtar Nasim Kawe. Mana number 4 sing adu tongan ba sapon kep tarada haptuna pura kivani. Farabanapi asi uhang pong satabada hokibetha amromgi mamangdagi number 4 yon bagi thabagasi satharapane. Mana Technopol Districtagi Pepe Coffee Nafi amadagi lawra pamatong hiyang tangta leibe Balkis Begum da amuk yon bani ngasisu drug sing adu Balkis da khusinan haba pura kivani haiba khangbangam le. Draga konana fagalaba fi adu Pormpot Police Station da mangwandagi fagalaba drug sing adu ka konana khosinakre haire. Kairang Komidok amadi khabai soigi bhara sanba mafum singda ain kaina mitop laivra haibagi sarve sathagre. Ngasi Kairang Komidok Gram Panchayat ki Pradhan Sesabam Nurjaman Elias Derina Lusingtuna Kairang Komidok Gram Panchayat na konba mafum sing haibade. Kairang Komidok amadi khabai soigi bhara sanba mafum singda ain kaina mitop miyancha laivra haibagi sarve ama sathagre. Sarve adu sathabaga loidana Manipur asi mitop miyancha leitaba yelho miseng tegi oiba taru ba state amok henanaba. Aikoi khudimana thaudang lominasi aina Kairang Komidok Gram Panchayat ki Pradhan Sesabam Nurjaman Elias Derina phongdokre. Kairang Komidok GP gi miang makhada haingang PS ki team amadi GP asagi miyoising yauna. Yelomi kanminasi aba team da sathakiba sarve adu da Pradhan Sesabam Nurjaman hai. Si Minister N Birena mitop pian chat lahendana basang silak liba thabak thorom singbo mafung phana sagutuna sarve asi sathabane. Manipur ki tongan mafum sing maruina Kairang GP asigi marang chanba mafam amada da ain kaina mitop mian chat lehen bigano. Leptana satagado riba sarve asi hena mai fakna na bagidama GP ki miang makhada akhanava Timama sem dona toina mitop miyan cha ain kaiba mongta levra aibado thibum bagi thabak makhatana chathagane. Marwena Manipur gi lifeline wer National Highway singda lenga ki miyang jangbitun asoba thodang lobagi tangai phadaba lai. Maramasina yellow missing gi oipa Manipur oina bagi damakta GP asina sangsilakpa thabak thorom singda miyamna support tawbiu anasu Kairang Komidok GP ki Pradhan Nurjamana phangdokhe. Assam Rifles ki seminar pangthuktuna MU campus dagi Assam Rifles lauthokna na production kre. Assam Rifles na sinduna future ready Manipur looking beyond ethnicity and insurgency haiva team the notice seminar ama forest compound leva city convention center da pangthokre. Tarumatu the minister and Birhen Hanagi Lieutenant General Arun Kumar Sahane. Panelists SK Jain Amba Gautam Mukha Fandia Hanagi Myanmar ge ambassador amade Yudavir Singh Sarman Haudoke. Seminar asigi akan naba warol piraduna minister and Birena matam sangna Manipur University the demand tawduna lagliba MU campus manungda leiriba Assam Rifles ki kemasi handok pinaba Assam Rifles ki DG Lieutenant General PC Narada Daksin Kre. DG nasu MU campus da yengsin binaba haike. Minister na makha taraduna Manipur asi onthokpa pibam ban blockade ethnic ki oiba wafum da laita bangam lamde mangna chief minister hekwer padagi asingba laita da basing asi kokna na bahona rakhe. Go to hills, go to village, out of the Miam go on a duna tiang riba awanungai kia yang sinduna. Sahimanga asna Miam amadi lenghaka samna bangamle. Matamamba Assam Rifles ubata hangoiva akiba polam basing Assam Rifles na Miam ga samnanava. Laurak libat haulang asna Manipuda awan bapuragle haike. Anogba recruitment processing the corruption masjid amufuwatawal loy aisu tawroy si Minister Beren. Isa na sel da pirunu thabak haidok taba ngambre yangse. Physical pit waiver BDF sing police recruitment the reserve thamgare. Anogba recruitment processing the corruption masjid amufuwatawal loy aisu tawroy haina si Minister and Beren phongdokre. Si Minister na makhatana hai ehakna minister hekor padagi ngasi CM warba phawba transfer amadi posting kitamak kana matalupa amaphawba piu haigidre. Tawsu tawroy lepak ngagliba aikoina niam chumna thabak tawdabadagi police ki moral antharakpane. Losing basina transfer and posting the cell charabadi aikoi ngasi wariba phiba masi warapagi walaite. Aduna semdok bahabasi aikoidagi hana hauraga corruption mutatpa ngamgani khwaidagi luribadi police ama promotion tawna ba honabada sahi tararom sanglaga lairamba asine. Aduk handak MR gi aina loina promotion pigrabani aduna karigumba makal amagi transfer da posting the recruitment gi amadi thabak khodimak da sales abagi thabak mata yaroi isa na sel pipi runu thabak haidok tabang ngambre yangsi aiso corruption tawroi misu tawalloi aina thajaba piraduna kanglon chumna satba lamcha sajat phajaba kunai ama semna da honabada aikhoi masen thong manaba manana thabak tawmina ba changi haike BDF ki matang da palladuna si Minister na hai Village Defense Force BDF ki oina lenghak asina cabinet puthokduna makoi gi thagi honorarium hengat kre police rifleman lobda kuthong jaba kaya pikre handa pangthokadoriba Home Department ki recruitment ki oina physical fit oiba BDF singi reserve thamlagani army ki recruitment da so mafanda salaga toromba adu awabal helaroi
Loinana Dr. Sani Nurse Ahum Primary Teacher lising ambat launa ba su thaurang thaure. Thabak sang asida corruption lain ba aikoi punamang na transparency lain na bahona si haike. Chief Minister na Manipur Police IRV MR na miyam gidamak yamna discipline laina kathopa galoina na thabak tawriba atugi damak thagat pa pongdoke. Aroibeda content sing asigi markui ba pau khara asiba pau damjariba. Manipur local news YouTube channel asidagi yangberiba punamak pathaga jari. Channel asina domda kana badi subscribe to be business subscribe to be romoloina like and share to busuka wi kanuk namak po amaghanna thaga jari.